Thoubal district houjik thengnariba esing echao asida relief camp taramathoi hangduna Meeoi Lishinggi Mathak Changjafam Louduna Leiri haina DC Thoubal hantem subasna fongdokkhre. Thoubal district tongan mafam singde esing chao hengalakpadagi mi leiba yadaba yaurakpadagi district administration Thoubalna relief camp taramathoi hangdokkhre. Loinana relief camp sing asida Meeoi Lishinggi Mathak Changjafam Louduna Leiri ngasi Thoubal DC office ta paumi singa unaba amada DC hantem subasna makataraduna haukiba numit kharani asida nong leptana churukpadagi Thoubal district ki mafam ayambada esing chawraktuna awaba mayoknari esing echao asuna hena sogalaba mafam singi manungda tekcham tentha samram sangayumpham khangabok leisangthem khelakhong uchiwa hayela masung lilong chingkham yauri mafam singa sigi yum singda mi leiba yadabadagi relief camp singna leiri District Administration na makhoigi chana thakna na bapiri Chief Medical Officer CMO Thoubalna ngarangdagi medical camp sing pangthok pahokre yamna laibak thibadi ising echao suna maram moiraga Thoubal district ki lawpham ayamba ising thumjin ki basana law lokla roidra haibagi mipai ba leire district asid leiri ba ngayok fam sing su ising thumjin ki bana ngami sing da su awaba mayok nari bani lenga ki niyom gi matungina makhoigi pipam thokpa compensation pina da ba khonari ba miyamna su mateng pangbiu haiki Ising thumjalakpuna oiraga aikoi yumsingda mi leiba yadaba yausalakpudagi aikoi Thoubal district administration na sinjaduna relief camp taraga mathoi hangdokchare Meeoi Lishinggi Mathakta houjik houjiksu leiri makhoigi nomagi changdaba yadraba polam aikoina piri medical officer Thoubal gi team na medical camp amthokpa houjare exam area da landslide thokpadagi ising chenthaba yaramdabado houjik landslide to clear tawdagi kitang koi chumthabadi haure sing echao sinamaram moiraga lawayam banadi aikoi houjik isingi room da leidana aikoi kitang awaba nangadra haibagi koida pakatpa leijai loina na district asida leiriba fishery farm mayam amasu koi ising na thumjangi dona ngami sing dasu awaba piri district administration gi site gi koi gi assessment taraga hayeng koi gi government gi niyong gi matungina makoi gi pibam thokpa compensation pinaba koi na hona jari